ꯌꯥꯏꯍꯦꯟ ꯃꯗꯨ ꯍꯦꯛꯇ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯐꯪꯂꯤꯕꯁꯦ ꯏꯁꯥꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯕꯅꯤ ꯀꯩꯃꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯏꯅꯤꯡꯊꯧ ꯁꯠꯈꯤꯕ ꯋꯥꯁꯛ ꯅꯅꯥꯏ ꯀꯩꯉꯝꯕꯅ ꯁꯣꯏꯗꯅ ꯉꯥꯛꯀꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯀꯩꯉꯝꯕ ꯑꯃꯗꯤ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡꯅ ꯃꯥꯡꯕ ꯉꯝꯂꯒ ꯑꯩꯅ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕꯅꯣ ꯑꯩꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯛꯄꯗꯤ ꯁꯣꯔꯥꯔꯦꯜ ꯏꯄꯥ ꯏꯕꯨꯡꯉꯣꯅꯤ ꯀꯩꯁꯨꯞꯄ ꯅꯠꯇꯦ ꯅꯆꯤꯜ ꯅꯅꯥꯎꯅ ꯀꯣꯅꯨꯡꯗ ꯁꯨꯝ ꯂꯩꯊꯔꯕꯗꯤ ꯈꯨꯗꯣꯡ ꯊꯤꯕ ꯅꯪꯕꯁꯨ ꯌꯥꯏ ꯆꯠꯂꯣ ꯅꯪ ꯅꯌꯥꯝꯕꯒ ꯆꯠꯂꯣ ꯄꯥꯕꯨꯡ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯂꯝꯗꯝ ꯑꯃꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯖꯕ ꯂꯥꯏꯅꯤꯡ ꯄꯔꯩ ꯌꯥꯝꯅ ꯆꯦꯠꯆꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯂꯥꯏꯕꯨ ꯅꯨꯡꯇꯤꯒꯤ ꯅꯤꯡꯖꯕ ꯑꯁꯤꯅ ꯂꯥꯏꯅꯁꯨ ꯄꯦꯟꯕꯤꯔꯗꯨꯅ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯏ ꯑꯃ ꯂꯥꯛꯇꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯡꯅ ꯁꯥꯕ ꯐꯖꯔꯕ ꯂꯤꯛ ꯑꯃ ꯅꯤꯡꯊꯧ ꯑꯁꯤꯗ ꯄꯤꯕꯤꯔꯝꯃꯤ ꯂꯥꯏ ꯑꯗꯨꯅ ꯑꯗꯨꯝꯅ ꯂꯤꯛ ꯑꯗꯨ ꯄꯤꯕꯤꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯅꯤꯡꯊꯧ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯤꯡꯖꯕꯗꯨ ꯎꯕꯗ ꯑꯩ ꯄꯦꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯅꯍꯥꯛꯀꯤꯗꯃꯛ ꯂꯤꯛ ꯑꯁꯦ ꯄꯤꯔꯕꯅꯤ ꯑꯗꯨꯕꯨ ꯂꯤꯛ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯇꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯝꯖꯤꯟꯒꯦ ꯍꯣꯠꯅꯒꯅꯨ ꯂꯤꯛ ꯑꯗꯨꯕꯨ ꯁꯝꯖꯤꯜꯂꯕꯗꯤ ꯁꯝꯂꯤꯕ ꯃꯤꯁꯛꯇꯨ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯤꯛ ꯑꯗꯨꯕꯨ ꯄꯨꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯩꯃꯔꯦꯝꯕꯤ ꯁꯦ ꯂꯤꯛ ꯑꯁꯤ ꯁꯤꯖꯤꯜꯂꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯂꯤꯛ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯂꯤꯛ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯒꯨꯝꯅ ꯂꯪꯅ ꯐꯖꯩ ꯂꯤꯛ ꯑꯁꯤꯕꯨ ꯀꯔꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯏ ꯑꯗꯨꯅ ꯄꯤꯔꯝꯕꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯅꯔꯦ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯂꯤꯛ ꯑꯁꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯔꯣꯏ ꯃꯇꯝ ꯆꯨꯞꯄꯗ ꯁꯤꯔꯒ ꯂꯩꯔꯒꯦ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯂꯤꯛ ꯑꯁꯤꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯁꯤꯗꯨꯅ ꯂꯩꯔꯦ ꯅꯣꯡꯃꯇ ꯂꯤꯛ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗꯒꯤ ꯊꯥꯗꯣꯛꯂꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯈꯪꯍꯧꯗꯅ ꯇꯠꯂꯒ ꯇꯥꯔꯛꯂꯝꯃꯤ ꯂꯤꯛ ꯑꯗꯨ ꯇꯠꯄ ꯎꯕꯗ ꯃꯍꯥꯔꯥꯅꯤꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯣꯍ ꯑꯩꯒꯤ ꯂꯤꯛ ꯑꯁꯤꯗꯤ ꯇꯠꯈ꯭ꯔꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯏꯅꯤꯡꯊꯧꯅ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯁꯥꯎꯔꯅꯤ ꯏꯅꯤꯡꯊꯧꯗ ꯃꯇꯧ ꯀꯔꯝꯅ ꯄꯥꯎꯗꯝꯁꯤꯒꯦ ꯑꯗꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯄꯥꯈꯠꯄꯗꯨ ꯎꯕꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯃꯖꯥꯏꯕꯦꯝꯃ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ ꯂꯤꯛ ꯑꯁꯤ ꯇꯠꯂꯕꯁꯨ ꯏꯅꯤꯡꯊꯧꯗ ꯍꯥꯏꯔꯒ ꯂꯤꯛ ꯑꯁꯤꯕꯨ ꯁꯝꯕ ꯍꯩꯕ ꯃꯤ ꯑꯃ ꯊꯤꯗꯨꯅ ꯁꯝꯍꯜꯂꯁꯤ ꯃꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯏꯐꯝꯗ ꯁꯤꯟꯅꯔꯝꯕ ꯂꯤꯛ ꯑꯗꯨ ꯇꯠꯈ꯭ꯔꯦ ꯑꯗꯨꯅ ꯂꯤꯛ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯁꯝꯖꯤꯟꯕ ꯍꯩꯕ ꯃꯤꯁꯛ ꯑꯃꯠꯇ ꯊꯤꯕꯤꯌꯨ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯩꯃꯔꯦꯝꯕꯤ ꯂꯤꯛ ꯑꯗꯨ ꯇꯠꯈ꯭ꯔꯕꯗꯤ ꯇꯠꯆꯈ꯭ꯔꯁꯅꯨ ꯂꯤꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯝꯖꯤꯜꯂꯒꯨꯝꯁꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩ ꯂꯤꯛ ꯑꯗꯨ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯤꯛ ꯑꯗꯨ ꯏꯁꯣꯔꯅ ꯏꯐꯝꯗ ꯄꯤꯕꯤꯔꯝꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯑꯩꯈꯣꯏ ꯀꯥꯎꯕ ꯌꯥꯗꯦ ꯂꯤꯛ ꯑꯗꯨ ꯇꯠꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯝꯖꯤꯟꯒꯅꯨ ꯂꯤꯛ ꯑꯗꯨꯕꯨ ꯁꯝꯅꯕ ꯍꯣꯠꯅꯔꯕꯗꯤ ꯂꯤꯛ ꯑꯗꯨ ꯍꯦꯛ ꯁꯝꯕ ꯂꯣꯏꯕꯒ ꯁꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯤꯒꯅꯤ ꯍꯥꯏꯕ ꯅꯍꯥꯛ ꯀꯥꯎꯔꯕ꯭ꯔꯥ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗꯤ
ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯂꯤꯛ ꯑꯁꯤꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯝꯖꯤꯟꯕ ꯉꯝꯕ ꯃꯤꯗ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯄꯤꯌꯨ꯫ ꯑꯩꯗꯤ ꯑꯩꯒꯤ ꯂꯤꯛ ꯑꯗꯨ ꯐꯪꯗ꯭ꯔꯤꯕ ꯃꯈꯩ ꯉꯁꯤꯗꯒꯤ ꯀꯔꯤꯃꯠꯇ ꯆꯥꯔꯔꯣꯏ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯔꯥꯅꯤꯗꯨ ꯊꯣꯛꯈ꯭ꯔꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯗꯨ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯀꯔꯤꯃꯠꯇ ꯆꯥꯗ ꯊꯛꯇꯅ ꯂꯩꯈ꯭ꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯉꯩ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯃꯖꯥ ꯏꯕꯦꯝꯃꯅ ꯋꯥꯔꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯂꯤꯛ ꯑꯁꯤ ꯁꯝꯖꯤꯟꯅꯕ ꯑꯍꯩꯕ ꯃꯤ ꯑꯃ ꯊꯤꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ ꯏꯅꯤꯡꯊꯧ? ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯃꯟꯇ꯭ꯔꯤ, ꯑꯩ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯣꯏꯗꯕ ꯉꯥꯡꯅꯤꯡꯗꯦ꯫ ꯐꯔꯦ, ꯃꯍꯥꯔꯥꯅꯤꯒꯤꯁꯨ ꯊꯃꯣꯏ ꯄꯦꯟꯖꯅꯕ ꯑꯩ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯒ ꯂꯥꯎꯊꯣꯛꯂꯒꯦ꯫ ꯂꯤꯛ ꯑꯁꯤꯕꯨ ꯁꯝꯕ ꯉꯝꯕ ꯃꯤꯗ ꯑꯆꯧꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯒꯅꯤ, ꯑꯗꯨꯒ ꯂꯤꯛ ꯑꯁꯤꯕꯨ ꯍꯦꯛ ꯁꯝꯕ ꯂꯣꯏꯕꯒ ꯂꯤꯛ ꯑꯗꯨꯕꯨ ꯁꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯁꯤꯒꯅꯤ ꯍꯥꯏꯅ ꯑꯁꯦꯡꯕꯗꯨ ꯃꯤꯌꯥꯝꯗ ꯑꯩ ꯂꯥꯎꯊꯣꯛꯂꯒꯦ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯁꯤꯜꯂꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯗꯨ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯄꯥꯎꯗꯨ ꯇꯥꯕꯗꯗꯤ ꯃꯤꯌꯥꯝꯗꯨ ꯑꯩ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯌꯣꯝꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯣꯟꯕꯗ ꯂꯤꯛꯇꯨ ꯁꯝꯕ ꯂꯣꯏꯔꯛꯄꯗ ꯂꯤꯛ ꯑꯗꯨ ꯁꯝꯂꯤꯕ ꯃꯤꯗꯨ ꯁꯤꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯅꯥꯝꯇ ꯌꯥꯔꯛꯇ꯭ꯔꯤ꯫ ꯃꯌꯨꯝꯂꯣꯝꯗ ꯂꯣꯏꯅ ꯃꯤꯑꯣꯏꯁꯤꯡꯗꯨ ꯍꯟꯅꯈ꯭ꯔꯤ꯫ ꯃꯤ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯕꯗꯨꯗ ꯅꯤꯡꯊꯧꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯅꯥ ꯁꯥꯕ ꯑꯍꯜ ꯑꯣꯏꯔꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯏꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤꯕꯨ ꯐꯔꯦ, ꯑꯩꯅ ꯑꯣꯏꯅ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯂꯤꯛ ꯑꯗꯨ ꯁꯝꯕꯤꯔꯒꯦ꯫ ꯑꯩꯗꯤ ꯑꯍꯜꯁꯨ ꯌꯥꯝꯅ ꯑꯣꯏꯔꯦ, ꯑꯗꯨꯅ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯃꯊꯨꯝꯁꯤꯡꯗꯨꯅ ꯑꯩꯒꯤ ꯂꯥꯏꯔꯕ ꯏꯆꯥꯁꯤꯡ ꯑꯁꯤ ꯅꯨꯡꯉꯥꯏꯖꯍꯧꯔꯁꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯃꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯈꯜꯂꯗꯨꯅ ꯂꯥꯏꯔꯕ ꯁꯅꯥ ꯁꯥꯕ ꯑꯍꯜ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛ ꯏꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯂꯤꯛꯇꯨ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯁꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯁꯅꯥ ꯁꯥꯕ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯛꯄꯁꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯃꯅꯥꯏ ꯑꯃꯗ ꯂꯤꯛꯇꯨ ꯄꯨꯊꯣꯔꯛꯎ ꯍꯥꯏꯈ꯭ꯔꯦ꯫ ꯃꯅꯥꯏ ꯑꯃꯅ ꯂꯤꯛ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯑꯍꯜ ꯑꯗꯨꯗ ꯄꯤꯔꯦ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯤꯛ ꯑꯁꯤ ꯅꯍꯥꯛꯅ ꯐꯖꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯁꯦꯝꯂꯛꯎ꯫ ꯅꯍꯥꯛꯅ ꯂꯤꯛ ꯑꯁꯤꯕꯨ ꯁꯦꯝꯕ ꯂꯣꯏꯔꯕꯗꯤ ꯑꯩꯅ ꯅꯍꯥꯛꯀꯤꯗꯃꯛ ꯆꯥꯎꯅ ꯃꯅꯥ ꯃꯊꯨꯝ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯂꯤꯛꯇꯨ ꯃꯌꯨꯝꯗ ꯄꯨꯔꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯄꯥꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯄꯥꯕꯥ, ꯅꯍꯥꯛ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯄꯥꯕ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯄꯥꯕꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯇꯣ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯆꯥꯁꯥ, ꯅꯈꯣꯏ ꯑꯩꯕꯨ ꯈꯥꯝꯂꯅꯨ꯫ ꯏꯄꯥꯗꯤ ꯑꯍꯜꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ, ꯁꯤꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯏꯄꯥꯅ ꯍꯤꯡꯂꯕꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯂꯨꯕꯅꯣ? ꯏꯄꯥ ꯋꯥ ꯍꯥꯏꯒꯦ, ꯑꯩꯗꯤ ꯂꯤꯛ ꯑꯁꯤ ꯁꯦꯝꯕ ꯂꯣꯏꯕꯒ ꯑꯗꯨꯃꯛ ꯁꯤꯔꯅꯤ꯫ ꯑꯗꯨꯅ ꯁꯦꯝꯕ ꯂꯣꯏꯔꯕ ꯂꯤꯛꯁꯤꯡ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯃꯅꯥ ꯑꯗꯨ ꯏꯆꯥꯁꯥ ꯅꯈꯣꯏꯅ ꯂꯧꯔꯨꯆꯣꯀꯣ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨ ꯀꯥ ꯑꯃꯗ ꯂꯤꯛ ꯑꯗꯨꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤꯒꯤ ꯑꯇꯠꯄ ꯂꯤꯛꯇꯨ ꯁꯅꯥ ꯁꯥꯕ ꯑꯍꯜ ꯑꯗꯨꯅ ꯁꯝꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯁꯅꯥ ꯁꯥꯕꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯔꯦ꯫ ꯑꯗꯨꯒ ꯇꯠꯂꯤꯕ ꯂꯤꯛ ꯑꯗꯨ ꯁꯝꯖꯤꯟꯅꯕ ꯂꯪ ꯑꯗꯨ ꯂꯦꯡꯒꯦ ꯇꯧꯕꯗ ꯌꯥꯗ꯭ꯔꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯂꯤꯛ ꯑꯗꯨ ꯎꯕꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯣ, ꯂꯤꯛ ꯑꯁꯤꯗ ꯑꯩꯅ ꯂꯪ ꯂꯦꯡꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯂꯤꯛꯀꯤ ꯃꯈꯨꯜ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯤꯛꯈ꯭ꯔꯦꯗ, ꯑꯣꯟꯊꯣꯛꯅ ꯈꯨꯈ꯭ꯔꯦ꯫
ꯃꯁꯤꯗꯤ ꯀꯛꯆꯦꯡ ꯑꯃꯈꯛ ꯆꯪꯕ ꯆꯟꯕꯒꯤ ꯆꯥꯡꯅꯤ꯫ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯒꯅꯤ? ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯀꯣꯛꯇ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ꯫ ꯑꯣ ꯐꯔꯦ, ꯂꯪ ꯑꯁꯤ ꯈꯣꯏꯍꯤꯗ ꯍꯥꯟꯅ ꯂꯨꯞꯂꯒꯦ, ꯑꯗꯨꯒ ꯂꯤꯛ ꯃꯔꯨꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯊꯝꯂꯒꯦ ꯈꯜꯂꯗꯨꯅ ꯂꯪ ꯑꯗꯨ ꯈꯣꯏꯍꯤꯗ ꯍꯥꯟꯅ ꯂꯨꯞꯂꯤ, ꯑꯗꯨꯒ ꯊꯝꯗꯨꯅ ꯀꯛꯆꯦꯡ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯁꯤꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡꯗꯗꯤ ꯀꯛꯆꯦꯡ ꯑꯃ ꯂꯥꯛꯂꯤ꯫ ꯀꯛꯆꯦꯡ ꯑꯗꯨꯅ ꯃꯔꯤ ꯆꯪꯈꯤꯕꯅ ꯂꯪ ꯑꯗꯨ ꯂꯦꯡꯁꯤꯟꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯂꯤꯛ ꯑꯗꯨ ꯁꯝꯖꯤꯟꯕ ꯂꯣꯏꯔꯦ꯫ ꯁꯝꯖꯤꯟꯕ ꯂꯣꯏꯔꯕ ꯂꯤꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯖꯩ, ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯂꯤꯛ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯂꯤꯛ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯐꯪꯖꯔꯁꯅꯨ꯫ ꯑꯩꯗꯤ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯂꯤꯛ ꯑꯗꯨ ꯁꯝꯕ ꯂꯣꯏꯔꯛꯄꯗꯒꯤ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ, ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨꯅ ꯃꯄꯥ ꯑꯗꯨꯕꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯆꯥꯁꯤꯡꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯅ ꯁꯦꯝꯕ ꯂꯣꯏꯔꯝꯂꯕ ꯂꯤꯛ ꯑꯗꯨ ꯄꯨꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯅꯥ ꯃꯊꯨꯝ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯛ ꯑꯗꯨ ꯄꯥꯏꯔꯒ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨ ꯅꯤꯡꯊꯧꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯔꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯪꯒꯠꯆꯩ, ꯏꯅꯤꯡꯊꯧ, ꯁꯦ ꯂꯤꯛ ꯑꯁꯤꯕꯨ ꯂꯧꯁꯤꯟꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯄꯥꯕꯅ ꯋꯥꯅ ꯁꯦꯝꯖꯔꯝꯕꯅꯤ ꯍꯥꯏꯔꯒ ꯂꯤꯛ ꯑꯗꯨ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯗꯤ ꯀꯅꯥ ꯀꯅꯥꯅꯣ? ꯑꯉꯥꯡ ꯉꯥꯛꯇꯁꯨ ꯑꯣꯏꯔꯤ, ꯑꯗꯨꯒ ꯂꯤꯛ ꯑꯁꯤꯕꯨ ꯁꯦꯝꯂꯝꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯂꯤꯛ ꯑꯁꯤꯕꯨ ꯁꯦꯝꯂꯝꯂꯤꯕ ꯃꯤꯁꯛꯇꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯕ ꯑꯗꯨꯗꯤ ꯂꯤꯛ ꯑꯁꯤꯕꯨ ꯁꯦꯝꯕ ꯍꯦꯛ ꯂꯣꯏꯔꯛꯄꯒ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯃꯅꯥ ꯃꯊꯨꯝꯁꯤꯡꯗꯣ ꯄꯤꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯃꯁꯛ ꯑꯃꯠꯇ ꯈꯪꯗꯦ꯫ ꯂꯤꯛꯁꯤ ꯅꯈꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯩ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯅꯣꯏꯗ ꯃꯅꯥ ꯃꯊꯨꯝ ꯄꯤꯕ ꯉꯝꯂꯣꯏ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯪꯈ꯭ꯔꯕꯗ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ, ꯅꯣꯡꯃ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯎꯃꯪ ꯑꯃ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨ ꯐꯥꯎꯔꯒ ꯂꯥꯛꯄꯗ ꯃꯈꯣꯏ ꯃꯁꯦꯟ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨꯁꯨ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯂꯥꯏꯔꯕ ꯏꯄꯥꯗꯨꯅ ꯅꯤꯡꯊꯧꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯕꯤꯗ꯭ꯔꯤ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯎ ꯑꯆꯧꯕ ꯑꯃꯒꯤ ꯃꯊꯛꯇꯒꯤ ꯌꯣꯡ ꯑꯃꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯌꯣꯡ ꯑꯗꯨꯗꯤ ꯁꯤꯈ꯭ꯔꯕ ꯁꯅꯥ ꯁꯥꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯄꯣꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥꯁꯤꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤꯕꯗꯨ ꯇꯥꯔꯒ ꯌꯣꯡ ꯑꯗꯨꯁꯨ ꯈꯪꯂꯤ, ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯁꯤꯡꯗ ꯃꯅꯥ ꯃꯊꯨꯝ ꯄꯤꯕꯤꯗ꯭ꯔꯦ ꯍꯥꯏꯕ꯫ ꯃꯗꯨꯗꯒꯤ ꯌꯣꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯜꯍꯧꯔꯝꯃꯤ, ꯑꯣ, ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯕꯤꯗ꯭ꯔꯕꯀꯣ? ꯑꯣꯏꯗꯕ ꯉꯥꯡꯕ, ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯅꯤꯡꯊꯧ! ꯐꯩ, ꯂꯤꯛ ꯑꯗꯨ ꯁꯦꯝꯂꯨꯕꯒꯤꯗꯃꯛ ꯑꯩꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯈꯤꯕꯅꯤ꯫ ꯂꯤꯛ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯤꯡꯊꯧ, ꯅꯪꯅ ꯂꯤꯛ ꯑꯗꯨ ꯑꯣꯏꯕꯗꯤ ꯅꯠꯇꯤꯛꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯈꯜꯂꯗꯨꯅ ꯌꯣꯡ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯎ ꯑꯃꯒꯤ ꯃꯊꯛꯇ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯔꯥꯅꯤꯗꯨ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯒ ꯏꯔꯨ ꯂꯨꯖꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯂꯤꯛꯇꯨ ꯂꯧꯊꯣꯛꯂꯒ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯦ, ꯂꯤꯛ ꯑꯁꯤ ꯅꯪꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯨ, ꯑꯩ ꯀꯨꯏꯔꯛꯂꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯔꯥꯅꯤꯗꯨ ꯏꯔꯨ ꯂꯨꯖꯕ ꯆꯠꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯛ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯝꯂꯒ ꯎ ꯑꯃꯗ ꯉꯥꯊꯗꯨꯅ ꯐꯝꯂꯒ ꯂꯩ꯫ ꯃꯍꯥꯛꯅ ꯉꯥꯊꯔꯤꯕ ꯎ ꯑꯗꯨꯗ ꯌꯣꯡ ꯑꯗꯨꯁꯨ ꯇꯥꯂꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯎ ꯑꯗꯨꯗ ꯉꯥꯊꯔꯒ ꯃꯃꯤꯠ ꯉꯥꯏꯍꯥꯛ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯌꯣꯡ ꯑꯗꯨꯅ ꯂꯤꯛ ꯑꯗꯨ ꯂꯣꯟꯅ ꯂꯧꯊꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯤꯛ ꯑꯗꯨꯕꯨ ꯊꯝꯂꯔꯤ꯫ ꯑꯗꯨꯝꯅ ꯌꯣꯡ ꯑꯗꯨꯅ ꯂꯤꯛ ꯑꯗꯨ ꯄꯨꯔꯛꯄ ꯎꯕꯗ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯉꯛꯄꯗꯨ ꯎꯔꯒ ꯌꯣꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯁꯥ, ꯅꯈꯣꯏ ꯉꯛꯀꯅꯨ, ꯑꯩ ꯅꯈꯣꯏꯒꯤ ꯄꯥꯕꯅꯤ꯫ ꯍꯟꯗꯛ ꯑꯃꯨꯛ
ꯑꯩ ꯌꯣꯡꯒꯤ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯇꯨꯅ ꯍꯜꯂꯛꯂꯕꯅꯤ꯫ ꯂꯤꯛ ꯑꯁꯤ ꯁꯦꯝꯕꯒꯤꯗꯃꯛ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯥꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯒꯅꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯄꯤꯗ꯭ꯔꯤꯕꯅꯣ? ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯁꯥ, ꯅꯈꯣꯏ ꯅꯤꯡꯊꯧꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯤꯛ ꯑꯁꯤꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯨ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯥ, ꯏꯅꯤꯡꯊꯧꯅ ꯈꯪꯂꯛꯂꯒ ꯑꯩꯈꯣꯏꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯥꯛ ꯄꯤꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯣꯡ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯁꯨ ꯀꯤꯒꯅꯨ ꯃꯗꯨꯒꯤꯗꯃꯛꯇꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯅꯣꯏ ꯇꯧꯒꯗꯕꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯌꯣꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥꯅ ꯄꯤꯔꯝꯕ ꯂꯤꯛ ꯑꯗꯨ ꯏꯅꯤꯡꯊꯧꯅ ꯈꯪꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯧꯔꯒ ꯐꯨꯝꯂꯒ ꯊꯝꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯂꯥꯛꯄꯗ ꯂꯤꯛ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯇꯝꯂꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯨ ꯍꯥꯏꯈ꯭ꯔꯒ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯆꯠꯊꯣꯛꯂꯨꯔꯕꯒꯦ ꯍꯥꯏꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯃꯆꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯉꯥꯏꯍꯥꯛ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯎ ꯑꯁꯤꯗ ꯉꯥꯊꯔꯒ ꯂꯩꯊꯣꯛꯂꯨꯔꯦ꯫ ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯂꯤꯛ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯀꯔꯝꯅ ꯅꯤꯡꯊꯧꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯒꯅꯤ ꯈꯟꯕꯗ꯫ ꯑꯁꯨꯝꯅ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯗꯨꯒ ꯋꯥꯈꯜ ꯋꯥꯅ ꯋꯥꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯂꯤꯛ ꯑꯗꯨꯕꯨ ꯃꯥꯡꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯂꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣꯅꯦ ꯂꯩꯃꯔꯦꯝꯕꯤ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ? ꯂꯤꯛ ꯑꯗꯨ ꯅꯪꯅ ꯀꯔꯤꯒꯤ ꯑꯗꯨ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯅꯣ? ꯂꯤꯛ ꯑꯗꯨ ꯇꯠꯈꯤꯕꯒꯤ ꯅꯠꯇ꯭ꯔꯥ ꯅꯍꯥꯛꯅ ꯀꯔꯤꯃꯇ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯕ ꯃꯈꯩ ꯂꯩꯈꯤꯕꯗꯨ? ꯑꯗꯨꯒ ꯂꯤꯛ ꯑꯗꯨ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯝꯖꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯡꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯎꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨꯝꯅ ꯁꯥꯎꯔꯛꯂꯕꯗ ꯃꯍꯥꯔꯥꯅꯤꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯃꯆꯥ ꯏꯕꯦꯝꯃꯗ ꯇꯥꯏꯅꯕꯤꯔꯅꯨ꯫ ꯂꯤꯛ ꯑꯗꯨ ꯃꯥꯡꯈ꯭ꯔꯕꯗꯤ ꯃꯥꯡꯖꯈ꯭ꯔꯁꯅꯨ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯌꯥꯝꯅ ꯊꯨꯅꯃꯛ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯂꯤꯛ ꯑꯗꯨꯕꯨ ꯐꯪꯅꯕ ꯊꯤꯍꯟꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯤꯟ ꯃꯌꯥꯝ ꯊꯥꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯤꯛ ꯑꯗꯨꯕꯨ ꯊꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯛ ꯑꯗꯨꯗꯤ ꯐꯪꯕ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯤꯛ ꯑꯁꯤꯕꯨ ꯍꯨꯔꯥꯜꯂꯤꯕ ꯃꯤꯁꯛꯁꯤ ꯑꯆꯝꯕ ꯃꯤ ꯅꯠꯇ꯭ꯔꯦ꯫ ꯐꯔꯦ, ꯑꯩ ꯄꯥꯎꯖꯦꯜ ꯑꯃ ꯊꯥꯔꯒꯦ ꯍꯥꯏꯔꯒ ꯃꯅꯥꯏ ꯃꯁꯦꯜ ꯈꯔ ꯑꯅꯧꯕ ꯄꯥꯎꯖꯦꯜ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯃꯍꯥꯔꯥꯅꯤꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯤꯛ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯍꯨꯔꯥꯜꯂꯝꯂꯕꯁꯨ ꯃꯁꯥꯅ ꯈꯪꯅ ꯏꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯕꯗꯤ ꯃꯅꯥ ꯃꯊꯨꯝ ꯑꯣꯏꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯂꯤꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯦꯛꯁꯤꯟꯅ ꯊꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯂꯤꯛ ꯑꯗꯨ ꯐꯪꯂꯕꯗꯤ ꯂꯤꯛ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯝꯂꯤꯕ ꯃꯤꯁꯛ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯑꯗꯨ ꯈꯨꯗꯛꯇ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯂꯤꯛ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯗꯨ ꯌꯣꯡ ꯑꯗꯨꯁꯨ ꯇꯥꯍꯧꯏ꯫ ꯌꯣꯡ ꯑꯗꯨꯅꯁꯨ ꯈꯪꯂꯦ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗꯨ ꯁꯣꯏꯗꯅ ꯀꯤꯔꯝꯂꯅꯤ ꯍꯥꯏꯕ꯫ ꯃꯗꯨꯗꯒꯤ ꯌꯣꯡ ꯑꯗꯨ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯁꯤꯡꯗꯨꯁꯨ ꯂꯤꯛꯇꯨ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯐꯨꯝꯖꯤꯟꯈꯤꯕꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯌꯣꯡ ꯑꯁꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯁꯥ, ꯂꯤꯛ ꯑꯗꯨ ꯄꯤꯊꯣꯛꯈꯤꯅꯨ꯫ ꯅꯈꯣꯏꯗ ꯅꯤꯡꯊꯤꯅ ꯃꯅꯥ ꯃꯊꯨꯝ ꯀꯔꯤꯁꯨ ꯄꯤꯔꯛꯂꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯣꯏ ꯆꯩꯔꯥꯛ ꯑꯣꯏꯅ ꯐꯪꯒꯅꯤ꯫ ꯂꯤꯛꯇꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ꯫ ꯅꯤꯡꯊꯧ ꯃꯁꯥꯅ ꯈꯪꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯍꯟꯁꯤ ꯍꯥꯏꯔꯒ ꯂꯤꯛ ꯑꯗꯨꯕꯨ ꯌꯣꯡ ꯑꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯌꯣꯡ ꯑꯁꯤꯅ ꯂꯤꯛ ꯑꯗꯨ ꯎꯃꯪ ꯑꯃ ꯐꯥꯎꯔꯒ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯏꯅꯤꯡꯕ ꯃꯨꯅꯤ ꯃꯌꯥꯝꯒꯤ ꯂꯩꯐꯝꯅꯤ꯫ ꯌꯣꯡ ꯑꯁꯤꯅ ꯁꯨꯝꯅ ꯈꯟꯈꯤ, ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗꯤ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯥꯖꯕꯅꯤ꯫ ꯃꯍꯥꯛ ꯅꯠꯇ꯭ꯔꯒ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯏꯅꯤꯡꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅꯗꯤ ꯂꯥꯏꯅꯤꯡꯕꯁꯤꯡ ꯑꯁꯤꯕꯨ
ꯀꯩꯗꯧꯅꯨꯡꯗ ꯂꯥꯟꯅ ꯈꯜꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯂꯤꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯨꯅꯤ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯎ ꯑꯗꯨꯗꯒꯤ ꯌꯣꯡ ꯑꯗꯨ ꯆꯣꯡꯊꯔꯛꯇꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯁꯤꯖꯟꯕꯤꯔꯝꯂꯒ ꯌꯣꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏꯁꯪ ꯑꯁꯤꯗ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯥꯏꯁꯪ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯇꯥꯟꯖꯔꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯨꯅꯤ ꯑꯃꯅ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯅ ꯅꯤꯡꯖꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯨꯅꯤ ꯑꯗꯨꯗ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯨꯅꯤ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯃꯥꯡꯈ꯭ꯔꯕ ꯃꯍꯥꯔꯥꯅꯤꯒꯤ ꯂꯤꯛ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯃꯗꯨꯗꯒꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯨꯅꯤ ꯑꯗꯨꯅ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯃꯍꯥꯛ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗꯒꯤ ꯂꯧꯊꯣꯛꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯨꯅꯤ ꯑꯗꯨꯒꯤ ꯉꯛꯁꯝꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯄꯨꯔꯛꯂꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯂꯒ ꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯤ ꯂꯤꯛ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯃꯟꯇ꯭ꯔꯤ, ꯂꯤꯛ ꯑꯁꯤ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯄꯨꯔꯛꯂꯤꯕꯅꯣ? ꯀꯔꯥꯏꯗ ꯂꯩꯔꯝꯃꯤ? ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯂꯤꯕꯅꯤ꯫ ꯂꯤꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯨꯅꯤ ꯔꯤꯁꯤꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯄꯨꯔꯒ ꯂꯥꯛꯆꯕꯅꯤ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯑꯣ, ꯑꯩ ꯈꯪꯂꯦ꯫ ꯂꯥꯏꯅꯤꯡꯕ ꯃꯈꯣꯏꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯗꯕ ꯉꯥꯡꯗꯕꯅꯤ꯫ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯕꯅꯤ ꯈꯜꯂꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯟꯇ꯭ꯔꯤ, ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯂꯤꯛ ꯑꯁꯤ ꯇꯠꯄ ꯃꯇꯝꯗ ꯂꯤꯛ ꯑꯁꯤꯕꯨ ꯁꯝꯕꯤꯔꯛꯂꯤꯕ ꯑꯍꯜ ꯑꯗꯨ ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯤꯛ ꯑꯁꯤ ꯁꯝꯕ ꯉꯝꯕ ꯃꯤꯗ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯄ ꯑꯗꯨꯗꯤ ꯑꯩꯅ ꯄꯤꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯅ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯆꯥꯡꯌꯦꯡ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯂꯤꯛ ꯑꯁꯤ ꯂꯥꯏꯅꯤꯡꯕ ꯃꯨꯅꯤꯁꯤꯡꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯟꯇ꯭ꯔꯤ, ꯐꯔꯦ, ꯂꯤꯛ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯝꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡꯗꯨ ꯀꯧꯔꯛꯎ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯧꯍꯜꯂꯨꯔꯦ꯫ ꯃꯈꯣꯏꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥꯁꯥ, ꯑꯩ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯈꯣꯏꯒꯤ ꯄꯥꯕꯅ ꯁꯦꯝꯂꯝꯕ ꯂꯤꯛ ꯑꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯑꯩꯅ ꯅꯈꯣꯏꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯁꯅꯥ ꯁꯥꯕ ꯑꯗꯨꯅ ꯑꯣꯟꯈꯤꯕ ꯌꯣꯡ ꯑꯗꯨꯁꯨ ꯋꯥꯍꯩꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯤꯛ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯗ ꯁꯤꯕꯤꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫